ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯤꯃꯣꯂꯥꯒꯤ ꯌꯨꯝꯕꯥꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯕꯦꯝꯃ ꯂꯨꯋꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯔꯁꯤꯐꯥꯎ ꯕꯤꯃꯣꯂꯥ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯥꯎꯕ ꯕꯤꯃꯣꯂꯥꯕꯨ ꯍꯧꯗꯣꯛꯏ꯫ ꯍꯩ, ꯇꯥꯕ꯭ꯔꯥ? ꯍꯧꯒꯠꯂꯣ, ꯊꯦꯡꯉꯤꯅꯦ꯫ ꯅꯆꯥ ꯑꯅꯤꯁꯤꯁꯨ ꯁ꯭ꯀꯨꯜ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯕꯤꯃꯣꯂꯥ ꯎꯏꯔꯤ ꯎꯏꯔꯤ꯫ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯍꯧꯖꯤꯛꯁꯤ ꯄꯨꯡ 7 ꯇꯥꯔꯕꯅꯤꯅꯦ꯫ ꯄꯨꯡ 7ꯇꯪ ꯇꯥꯗ ꯉꯥꯏꯔꯤꯁꯤꯕꯨ ꯊꯦꯡꯉꯤ꯫ ꯍꯧꯖꯤꯛ ꯀꯅꯥ ꯇꯨꯝꯅꯔꯤꯒꯦ? ꯍꯧꯒꯠꯂꯣ, ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯥꯛꯇꯤ ꯍꯣꯔꯦꯟ ꯇꯥꯂꯛꯇ ꯆꯥꯕ ꯂꯥꯛꯑꯒꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯕꯗꯨ ꯇꯥꯔꯒ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯍꯧꯒꯠꯂꯣ, ꯁ꯭ꯀꯨꯜ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯏꯂꯤꯅ: ꯏꯃꯥ, ꯑꯩ ꯉꯔꯥꯡ ꯍꯣꯝꯋꯥꯔꯛ ꯇꯧꯍꯧꯗꯦ꯫ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯒꯦ꯫ ꯑꯕꯨꯡꯉꯣ ꯑꯣꯏꯅ ꯆꯠꯍꯜꯂꯣ꯫ ꯁꯅꯥꯊꯣꯏꯕꯁꯨ: ꯑꯩꯁꯨ ꯆꯦꯆꯦ ꯆꯠꯇ꯭ꯔꯗꯤ ꯆꯠꯄ ꯇꯜꯂꯦ꯫ ꯁ꯭ꯀꯨꯜ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ꯫ ꯕꯕꯥ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯈꯣꯏꯁꯨ ꯍꯧꯒꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯕ ꯆꯠꯈꯤ꯫ ꯄꯤꯌꯥꯏꯅꯨꯅ: ꯄꯩꯁꯥꯁꯤꯅ ꯉꯔꯥꯡ ꯄꯤꯒꯦ ꯑꯃꯨꯛ ꯍꯥꯏ, ꯉꯁꯤ ꯄꯤꯒꯦ ꯑꯃꯨꯛ ꯍꯥꯏ, ꯂꯧꯔꯝꯗꯥꯏꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯃꯣꯂꯥ ꯍꯣꯏꯗ ꯂꯥꯛꯏ꯫ ꯕꯤꯃꯣꯂꯥꯁꯨ ꯄꯤꯌꯥꯏꯅꯨꯕꯨ ꯂꯥꯛꯄ ꯎꯔꯒ: ꯏꯆꯦ, ꯃꯄꯥꯗꯣ ꯄꯩꯁా ꯄꯨꯔꯛꯇ ꯇꯧꯕꯅꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯁꯤ ꯀꯔꯤꯝꯇ ꯄꯤꯖꯗ꯭ꯔꯤ꯫ ꯕꯤꯃꯣꯂꯥ, ꯅꯪꯅ ꯂꯧꯈꯤꯕ ꯄꯩꯁꯥꯗꯣ ꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯂꯨꯄꯥ 200ꯗꯪꯅꯤ꯫ ꯑꯩꯁꯨ ꯂꯩꯗꯅ ꯄꯤꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯏꯆꯦ, ꯑꯩ ꯃꯄꯥꯅ ꯄꯨꯔꯛꯄꯒ ꯄꯤꯔꯛꯑꯒꯦ꯫ ꯑꯩꯁꯨ ꯏꯀꯥꯏꯔꯕꯅꯦ꯫ ꯍꯟꯗꯛꯇꯤ ꯁꯣꯏꯔꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯤꯌꯥꯏꯅꯨ ꯆꯠꯈꯤ꯫ ꯄꯨꯡ 12가 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯁꯤꯗ ꯆꯥꯎꯕ ꯆꯥꯛ ꯆꯥꯕ ꯍꯜꯂꯛꯏ꯫ ꯆꯥꯎꯕ ꯂꯥꯛꯄ ꯎꯕꯗ ꯁꯥꯟꯅꯔꯝꯕ ꯏꯂꯤ ꯑꯃꯗꯤ ꯁꯅꯥꯊꯣꯏꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯈꯣꯏꯗꯤ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯕꯣ? ꯕꯕꯥ, ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯑꯩꯗꯤ ꯆꯦꯆꯦ ꯆꯠꯇꯕꯒꯤ ꯆꯠꯇꯕꯅꯦ꯫ ꯍꯌꯦꯡꯈꯩꯗꯤ ꯁ꯭ꯀꯨꯜ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ꯫ ꯕꯤꯃꯣꯂꯥꯁꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ: ꯆꯥꯛ ꯆꯥꯕ ꯂꯥꯛꯑꯕꯣ? ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯣꯜꯂꯤꯛꯀ ꯅꯝꯃꯒ ꯊꯝꯃꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯨꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯥꯏꯔꯤꯕ꯫ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ꯫ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯍꯣꯔꯦꯟ ꯀꯣꯟꯅ ꯂꯣꯏꯁꯤꯜꯂꯒꯦꯅ ꯊꯝꯃꯕꯅꯦ꯫ ꯊꯕꯛ ꯋꯥꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯁꯨꯃꯥꯏꯅ ꯆꯥꯏꯔꯝꯕꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦꯅꯦ꯫ ꯑꯩꯗꯤ ꯉꯝꯗ꯭ꯔꯦ꯫ ꯅꯪꯅ ꯈꯔ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯗꯤ꯫ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯁꯥꯎꯔꯛꯇꯨꯅ: ꯅꯪ ꯉꯁꯥꯏꯒꯤ ꯀꯩꯗꯧ ꯂꯩꯒꯦ? ꯑꯉꯥꯡ ꯍꯥꯏꯔꯤ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ꯫ ꯑꯩꯁꯨꯅꯦ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯇꯧꯔꯤꯕ꯫ ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯜꯂꯛꯑꯒ ꯀꯔꯤ ꯈꯪꯗꯧꯔꯤꯒꯦ? ꯑꯩꯅ ꯆꯠꯂꯤꯁꯦ ꯁꯥꯟꯅꯕ ꯆꯠꯄ ꯃꯥꯟꯕ꯭ꯔꯣ? ꯊꯕꯛ ꯆꯠꯂꯤꯅꯦꯅ ꯄꯩꯁꯥ ꯄꯨꯁꯤꯜꯂꯛꯄꯁꯨ ꯅꯠꯇꯦ꯫ ꯌꯨꯝꯗꯒꯤ ꯏꯃꯥꯅ ꯈꯔ ꯄꯤꯔꯛ, ꯏꯆꯦꯅ ꯈꯔ ꯊꯤꯜꯂꯛ ꯆꯥꯔꯤ ꯅꯠꯇ꯭ꯔꯣ? ꯊꯕꯛ ꯋꯥꯅ ꯍꯜꯂꯤ ꯍꯥꯏꯗꯅ ꯄꯣꯊꯥꯐꯝꯒ ꯈꯪꯕ ꯅꯠꯇꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯕꯤꯃꯣꯂꯥꯁꯨ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯊꯪ ꯅꯨꯃꯤꯠ ꯕꯤꯃꯣꯂꯥ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯁꯤꯗ ꯇꯣꯝꯕꯤꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯏ꯫ ꯏꯆꯦ! ꯏꯆꯦ! ꯀꯩ ꯂꯩꯔꯒꯦ ꯕꯤꯃꯣꯂꯥ? ꯏꯆꯦꯗꯒꯤ ꯄꯣꯠ ꯈꯔ ꯂꯧꯒꯦ ꯇꯧꯕꯅꯦ꯫ ꯑꯩꯈꯣꯏ ꯃꯄꯥꯅ ꯄꯩꯁꯥꯗꯣ ꯍꯣꯔꯦꯟ ꯐꯪꯂꯛꯀꯅꯤ, ꯑꯗꯨꯗ ꯄꯤꯒꯦ ꯌꯥꯒꯗ꯭ꯔꯣ? ꯅꯪꯒꯤ ꯍꯣꯔꯦꯟ ꯍꯌꯦꯡ ꯇꯧꯕ ꯌꯥꯔꯣꯏꯀꯣ? ꯇꯧꯔꯣꯏꯗ ꯏꯆꯦ꯫ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯄꯩꯁꯥꯗꯣ ꯀꯨꯏꯅ ꯂꯩꯔꯒ ꯐꯪꯕꯁꯤꯗ ꯇꯧꯔꯤꯅꯤꯅꯦ꯫ ꯍꯣꯏ, ꯅꯪꯕꯨ ꯀꯩ ꯀꯩꯅꯣ ꯂꯧꯒꯦ ꯍꯥꯏꯔꯤꯕꯣ? ꯀ꯭ꯋꯥ 2 ꯑꯃꯒ ꯑꯉꯥꯡ ꯑꯆꯥꯄꯣꯠ ꯈꯔꯒ ꯂꯧꯒꯦ꯫ ꯏꯃꯥ, ꯑꯩꯒꯤꯗꯤ ꯁꯤꯁꯤ ꯂꯧꯕꯤꯌꯣ꯫ ꯏꯆꯦ, ꯁꯤꯕꯨ ꯀꯌꯥꯅꯣ? ꯂꯨꯄꯥ 30ꯅꯤ꯫ ꯏꯃꯥ, ꯑꯩꯒꯤꯅ ꯁꯤꯁꯦ꯫ ꯏꯆꯦꯁꯤꯅ ꯀꯌꯥꯅꯣ? 10ꯅꯦ꯫ ꯁꯦ, ꯅꯪꯒꯤ 2 ꯍꯥꯏꯗꯨ ꯁꯤꯗ ꯂꯩꯔꯦ꯫ ꯀ꯭ꯋꯥ 2ꯁꯤꯒ ꯀꯌꯥ ꯇꯥꯔꯒꯦ? ꯂꯨꯄꯥ 30 ꯇꯥꯔꯤ꯫ ꯆꯥꯃ ꯇꯥꯅꯕ ꯁꯪꯒꯣꯝꯁꯤꯒ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠꯁꯤꯡꯗꯨ ꯂꯧꯔꯤ꯫ ꯇꯣꯝꯕꯤ ꯕꯤꯃꯣꯂꯥꯕꯨ ꯆꯠꯈ꯭ꯔꯀꯥꯟꯗ ꯃꯇꯣꯝꯇ ꯍꯥꯏꯖꯍꯧꯏ: ꯃꯆꯥꯁꯤꯅ ꯂꯩꯌꯨ ꯍꯥꯏꯔꯤꯉꯩ ꯂꯩ꯫ ꯑꯩꯗꯤ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯆꯩꯒ ꯂꯧꯗꯣꯏ ꯃꯥꯜꯂꯨꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯀ꯭ꯋꯥ ꯃꯆꯥꯒꯤ ꯑꯆꯥꯄꯣꯠꯀ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯕ ꯉꯁꯤꯗꯤ ꯄꯩꯁꯥ ꯐꯪꯂꯛꯏ ꯍꯥꯏꯗꯨꯅ ꯉꯥ ꯃꯆꯥ ꯑꯃꯒ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ ꯈꯔꯒ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯎꯔꯒ ꯕꯤꯃꯣꯂꯥ ꯌꯥꯝꯅ ꯍꯔꯥꯎꯅ: ꯄꯩꯁꯥ ꯐꯪꯉꯛꯑꯕꯣ? ꯌꯥꯝꯅ ꯐꯪꯂꯛꯇꯦ꯫ ꯌꯨꯝꯕꯨꯗꯨꯅ ꯈꯔ ꯍꯥꯟꯅ ꯄꯤꯔꯛꯏ, ꯑꯋꯥꯠꯄꯗꯨꯅ ꯊꯕꯛ ꯂꯣꯏꯔꯒ ꯄꯤꯔꯒꯦꯅ꯫ ꯑꯁ, ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯔꯤꯕ ꯃꯌꯥꯝꯁꯤꯒ ꯗꯨꯀꯥꯟꯒꯤ ꯁꯤꯡꯗꯣꯏꯁꯤꯒ? ꯈꯔꯁꯤꯅ ꯌꯥꯅ ꯌꯥꯅꯕ ꯁꯤꯟꯈꯤꯁꯤ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯌꯥꯏꯅꯨ ꯉꯁꯤꯁꯨ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯏ꯫ ꯕꯤꯃꯣꯂꯥ, ꯕꯤꯃꯣꯂꯥ, ꯏꯆꯦ, ꯅꯪꯒꯤꯗꯣ ꯂꯨꯄꯥ 100ꯁꯦ ꯍꯥꯟꯅ ꯄꯥꯏꯈ꯭ꯔꯣ꯫ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯊꯕꯛꯀꯤ ꯄꯩꯁꯥꯒ ꯐꯪꯉꯛꯇꯦ, ꯁꯤꯐꯥꯎꯗ ꯉꯔꯥꯡ ꯏꯆꯦ ꯂꯥꯛꯄꯗ ꯄꯤꯔꯝꯃꯤꯅꯦ꯫ ꯄꯤꯌꯥꯏꯅꯨ ꯕꯤꯃꯣꯂꯥꯅ ꯄꯤꯔꯤꯕ ꯄꯩꯁꯥꯗꯨ ꯂꯧꯗꯨꯅ, ꯀꯌꯥꯗ ꯃꯁꯤꯡ ꯊꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯈꯣꯏ ꯄꯨꯟꯅ ꯉꯔꯥꯡ ꯄꯩꯁꯥ ꯈꯔ ꯃꯈꯣꯏꯒꯤ ꯕꯣꯔꯣꯗꯨꯅ ꯄꯤꯔꯛꯑꯦꯅ ꯍꯥꯏꯔꯒ ꯃꯥꯒꯤꯅ ꯃꯥꯏ ꯅꯨꯄꯥ ꯄꯩꯁꯥ ꯐꯪꯉꯛꯇꯦ ꯀꯥꯏꯅ, ꯃꯁꯤ ꯅꯨꯄꯤꯒꯤ ꯃꯆꯤꯟꯁꯦ ꯊꯥꯕꯗ ꯍꯧꯅꯤ꯫ ꯕꯤꯃꯣꯂꯥ ꯉꯁꯤꯁꯨ ꯇꯣꯝꯕꯤꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯇꯨꯅ ꯄꯣꯠ ꯂꯩꯔꯤ꯫ ꯏꯆꯦ, ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯁꯤꯡꯉꯝꯃꯒꯦ, ꯑꯗꯨꯒ ꯆꯦꯡ KG 2ꯒ ꯄꯤꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ 500 ꯆꯞꯄꯤ ꯑꯃ ꯊꯥꯗꯩ ꯕꯤꯃꯣꯂꯥ꯫ ꯕꯤꯃꯣꯂꯥ, ꯅꯪꯒꯤ ꯆꯦꯡꯁꯦ KG 3ꯗꯤ ꯁꯨꯅꯕ ꯂꯧ ꯌꯥꯗ꯭ꯔꯣ? ꯏꯆꯦ, ꯑꯩꯁꯨ ꯂꯧꯅꯤꯡꯉꯤꯅꯤꯅꯦ, ꯍꯌꯦꯡ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯇꯤꯐꯤꯟ ꯍꯥꯞꯅꯕ ꯀꯩꯝꯇ ꯂꯩꯍꯧꯗ꯭ꯔꯤ, ꯑꯗꯨꯒꯤꯁꯨ ꯂꯧꯈꯤꯗꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯃꯣꯂꯥ ꯃꯥꯒꯤ ꯀ꯭ꯋꯥꯒ ꯑꯉꯥꯡ ꯑꯆꯥꯄꯣꯠꯀ ꯂꯩꯕꯗ ꯂꯨꯄꯥ 10 ꯈꯛ ꯂꯦꯝꯃꯤ꯫ ꯕꯤꯃꯣꯂꯥ ꯃꯆꯥ ꯑꯅꯤꯕꯨ ꯅꯣꯡꯃꯇ ꯐꯨꯗꯦ, ꯃꯆꯥꯅ ꯆꯥꯒꯦ ꯍꯥꯏꯔꯤꯈꯩꯁꯨ ꯂꯩ꯫ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯁꯤꯗ ꯏꯜꯂꯤ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯏꯃꯥ, ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯣ, ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯦꯕ꯫ ꯁꯅꯥꯊꯣꯏꯕꯁꯨ, ꯏꯃꯥ, ꯑꯩꯁꯨ ꯆꯥꯅꯤꯡꯉꯦ, ꯂꯩꯕꯤꯌꯣ꯫ ꯅꯪꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯑꯕꯣ? ꯃꯆꯥ ꯑꯅꯤꯗꯨ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯔꯤ꯫ ꯅꯈꯣꯏ ꯑꯅꯤ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯤꯃꯣꯂꯥ ꯎꯄꯨ ꯑꯗꯨꯗꯒꯤ ꯐꯅꯦꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯐꯅꯦꯛꯁꯤꯃ ꯀꯅꯥꯗꯨꯅ ꯌꯣꯜꯂꯨꯈꯤꯒꯦ, ꯑꯩꯁꯨꯀꯣ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ, ꯏꯆꯥꯁꯤꯡꯒꯤꯁꯨ ꯂꯩꯕꯤꯅꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯍꯣꯏꯗ ꯂꯥꯛꯏ, ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯏꯟꯅꯔꯛꯏ꯫ ꯕꯤꯃꯣꯂꯥ ꯊꯔꯣꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯊꯔꯣꯕꯨ ꯀꯧꯔꯤ꯫ ꯊꯔꯣ ꯕꯤꯃꯣꯂꯥꯅ ꯀꯧꯔꯤꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ, ꯏꯆꯦ ꯕꯤꯃꯣꯂꯥ, ꯀꯩ ꯂꯩꯔꯒꯦ? ꯏꯆꯦꯁꯤ ꯅꯪꯉꯣꯟꯗ ꯐꯅꯦꯛ ꯑꯃꯠꯇ ꯌꯣꯟꯒꯦ ꯇꯧꯕꯅꯤ꯫ ꯏꯆꯦ, ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯩꯁా ꯑꯃꯠꯇ ꯂꯩꯇꯦꯅꯦ꯫ ꯅꯪꯕꯨ ꯂꯨꯄꯥ 100 ꯐꯥꯎ ꯂꯩꯇ꯭ꯔꯣ? ꯑꯩꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯔꯤꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯇꯧꯕꯅꯤ꯫ ꯏꯆꯦ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯅꯤ, ꯏꯆꯦꯅ ꯍꯥꯏꯔꯕꯅꯤꯅ ꯄꯤꯔꯝꯃꯣꯁꯦ꯫ ꯕꯤꯃꯣꯂꯥ ꯐꯅꯦꯛꯇꯨ ꯊꯔꯣꯗ ꯄꯤ꯫ ꯃꯤꯉꯣꯟꯗ ꯍꯪꯕꯗꯣ ꯏꯀꯥꯏꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯕꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯎꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯕꯤꯃꯣꯂꯥꯗ ꯄꯩꯁꯥꯗꯨ ꯄꯤꯔꯤ꯫ ꯕꯤꯃꯣꯂꯥ ꯄꯩꯁꯥ ꯑꯗꯨ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯀ꯭ꯋꯥꯒ ꯑꯉꯥꯡꯒꯤ ꯆꯥꯅꯕꯒ ꯂꯩꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯉꯁꯤꯗꯤ ꯆꯥꯎꯕ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯆꯠꯂꯝꯗꯦ꯫ ꯆꯥꯎꯕꯅ ꯌꯨꯝꯗ ꯂꯩꯕꯁꯤꯗ ꯌꯨꯝ ꯑꯗꯨ ꯉꯁꯤꯗꯤ ꯈꯔ ꯅꯥꯜꯂꯤ꯫ ꯄ꯭ꯔꯤꯌꯥ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯕꯤꯃꯣꯂꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯕꯤꯃꯣꯂꯥ ꯃꯆꯦ ꯍꯣꯏ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯔꯥꯎꯅ, ꯏꯆꯦ, ꯅꯣꯏꯗꯤ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯑꯁꯤꯗ ꯊꯕꯛ ꯑꯃ ꯂꯥꯛꯄ, ꯑꯗꯨꯗ ꯆꯪꯉꯛꯄ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯛꯄ ꯄꯣꯠꯆꯩꯁꯤꯡꯗꯨ ꯄꯤ꯫ ꯆꯥꯎꯕꯅ, ꯏꯆꯦ ꯍꯣꯏ ꯂꯥꯛꯏꯔꯣ? ꯇꯥꯗꯁꯨ ꯌꯥꯎꯔꯛꯏ꯫ ꯅꯪꯒꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯗꯅ ꯆꯪꯉꯛꯏꯅꯦ꯫ ꯀꯔꯤ ꯋꯥꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯨꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯅꯪꯁꯨ ꯌꯥꯎꯔꯁꯤ꯫ ꯅꯪꯒꯤ ꯊꯕꯛꯇꯨꯗꯤ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯇꯥꯏ꯫ ꯕꯤꯃꯣꯂꯥ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯀꯥꯏꯗꯒꯤꯅꯣ ꯏꯇꯩ, ꯃꯥꯅ ꯍꯧꯖꯤꯛ ꯁꯨꯔꯤꯕ ꯊꯕꯛꯁꯤꯗꯤ ꯊꯥ 2-3ꯒ ꯈꯨꯠꯁꯨꯃꯜ ꯐꯪꯗꯦ, ꯏꯃꯨꯡꯗꯅ ꯆꯥꯅꯤꯡꯉꯥꯏꯕꯨ ꯂꯩꯇꯦ꯫ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯊꯣꯏꯕꯗ ꯑꯣꯏꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯇꯥꯗ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯇꯥꯗ ꯍꯣꯏꯗ ꯌꯥꯎꯕ ꯍꯥꯏꯕꯗꯣ ꯐꯔꯛ ꯇꯥꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯁꯨꯔꯤꯕꯁꯤꯗ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯍꯣꯏꯁꯨ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯕꯤꯃꯣꯂꯥ ꯏꯁꯧ ꯇꯧꯔꯛꯏ꯫ ꯏꯇꯩ ꯍꯣꯏꯒꯤ ꯊꯕꯛꯁꯤꯗ ꯌꯥꯎꯕ ꯀꯩꯗꯧꯒꯦ? ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯏꯃꯨꯡꯁꯦ ꯃꯦꯟꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯤ, ꯑꯩꯅ ꯇꯣꯛꯑꯒꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯃꯣꯂꯥ ꯏꯁꯧ ꯇꯧꯔꯤ꯫ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯇꯥꯂꯛ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯗꯣꯝꯆꯥ ꯊꯣꯛꯄ ꯑꯃ ꯕꯤꯃꯣꯂꯥ ꯍꯣꯏꯗ ꯂꯥꯛꯏ꯫ ꯕꯤꯃꯣꯂꯥ, ꯍꯥꯏ ꯕꯤꯃꯣꯂꯥ, ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯀꯅꯥꯅꯣ? ꯑꯩꯅꯤꯅꯦ, ꯅꯗꯣꯝꯆꯥ ꯁꯅꯥꯔꯩꯅꯤꯅꯦ꯫ ꯏꯗꯣꯝꯆꯥ, ꯀꯔꯤ ꯂꯩꯔꯒꯦ? ꯁꯨꯝ ꯂꯥꯛꯏꯔꯣ? ꯑꯩꯁꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕ ꯇꯜꯂꯦꯗꯅ ꯅꯣꯏꯗ ꯂꯥꯛꯏꯅꯦ꯫ ꯏꯂꯤ ꯑꯃꯗꯤ ꯁꯅꯥꯊꯣꯏꯕꯅ ꯂꯩꯈꯣꯝ ꯁꯥꯟꯅꯔꯤꯗꯨ ꯎꯔꯒ, ꯕꯤꯃꯣꯂꯥ, ꯅꯆꯥꯁꯤꯡꯁꯤ ꯂꯩꯈꯣꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯏꯗꯣꯝꯆꯥ, ꯃꯣꯏ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨ, ꯑꯩꯁꯨꯅꯦ ꯃꯣꯏ ꯉꯥꯡꯅꯕꯗ ꯋꯥꯔꯕꯅꯤ꯫ ꯁꯅꯥꯔꯩ ꯑꯉꯥꯡꯁꯤꯡꯗꯨꯗ ꯆꯩꯔꯤ꯫ ꯍꯥꯏ, ꯅꯣꯏꯕꯨ ꯅꯥꯕ ꯇꯥꯔꯦꯅꯦ, ꯂꯩꯈꯣꯝ ꯁꯥꯟꯅꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤꯗꯨꯕꯨ ꯅꯣꯏꯕꯣ? ꯍꯅꯨꯕꯤ, ꯅꯪ ꯀꯩ ꯅꯊꯧ ꯂꯩꯒꯦ? ꯑꯩꯕꯨ ꯍꯅꯨꯕꯤ ꯀꯥꯏ, ꯅꯪ ꯐꯨꯗꯅ ꯅꯪ꯫ ꯕꯤꯃꯣꯂꯥ ꯃꯆꯥꯕꯨ ꯐꯨꯗꯅ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯅ, ꯏꯗꯣꯝꯆꯥ, ꯏꯆꯥꯁꯦ ꯂꯝꯕꯨꯗꯤ ꯌꯥꯝꯅ ꯍꯦꯟꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯐꯥꯎ ꯑꯣꯏꯗ ꯄꯥꯗꯕꯗꯤ ꯍꯥꯏꯗꯕꯅꯤ꯫ ꯁꯅꯥꯔꯩ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯅ ꯃꯆꯥꯁꯦ ꯐꯨꯅꯤ ꯍꯥꯏꯔꯨꯕꯒꯤ ꯁꯥꯎꯅꯤꯡꯂꯤꯕ ꯃꯥꯜꯂꯤꯅꯦ, ꯃꯥꯅ ꯑꯣꯏꯗ ꯄꯥꯗꯦ ꯍꯥꯏꯗꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ꯫
ꯕꯤꯃꯣꯂꯥ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯂꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ 이리, ꯁꯅꯥꯊꯣꯏꯕ, ꯅꯈꯣꯡ ꯅꯈꯨꯠ ꯍꯥꯝꯗꯣꯛꯑꯣ, ꯑꯁ꯭ꯋꯥꯏꯕꯨꯛ ꯊꯣꯛꯎꯁꯤ. 이리 ꯑꯃꯗꯤ ꯁꯅꯥꯊꯣꯏꯕꯁꯨ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯏ. ꯃꯈꯣꯏꯅ ꯍꯥꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯂꯩꯈꯣꯝ ꯈꯔ ꯈꯔ ꯄꯛꯏ. ꯕꯤꯃꯣꯂꯥ, ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯃꯤꯅꯦ ꯇꯧꯔꯤꯁꯦ, ꯂꯩꯈꯣꯝ ꯂꯣꯏꯅ ꯇꯩꯔꯤꯅꯦ. 이domꯆꯥ, ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯇꯧꯍꯟꯗ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏꯕꯨ ꯀꯩꯝꯇ ꯍꯩꯔꯔꯣꯏ. ꯁꯅꯥꯔꯩ ꯕꯤꯃꯣꯂꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯗ ꯂꯩꯕ ꯇꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯔꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ. ꯁꯅꯥꯔꯩ ꯕꯤꯃꯣꯂꯥ ꯍꯣꯏꯗꯒꯤ ꯊꯣꯔꯛꯄꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯑꯉꯥꯡꯁꯤꯡꯁꯦ ꯃꯥꯅ ꯍꯦꯛ ꯁꯣꯏꯍꯟꯗꯧꯔꯤ ꯇꯧꯔꯤꯁꯤ. ꯏꯃꯨꯡ ꯃꯥꯡꯒꯣꯜꯅꯦꯅ ꯏꯆꯥ ꯍꯦꯛ ꯆꯥꯏꯔꯗꯅ. ꯁꯣꯝꯗꯁꯨ ꯕꯤꯃꯣꯂꯥ ꯃꯊꯟꯇ ꯍꯥꯏꯖꯩ, ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯑꯩ ꯑꯄꯥꯒ ꯁꯥꯗꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯗ ꯁꯥꯏꯅꯣ? 이마 ꯅꯪꯕꯨ ꯑꯁ꯭ꯋꯥꯏꯕꯨ ꯆꯠꯂꯨꯁꯦ ꯍꯥꯏꯔꯒ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩ ꯀꯩꯒꯤꯅꯣ? 이마, ꯆꯠꯁꯤ ꯂꯥꯛꯑꯣ. ꯍꯧꯖꯤꯛ ꯂꯥꯛꯑꯝꯕꯗꯣ ꯆꯠꯈꯤꯅꯕ ꯍꯥꯏꯔꯤꯅꯤ. ꯂꯥꯛꯑꯣ, ꯏꯃꯥꯅ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯕꯅꯤ, ꯊꯛꯅꯕ. ꯕꯤꯃꯣꯂꯥ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯄꯨꯗꯕ ꯃꯤ ꯂꯩꯔꯛꯇ꯭ꯔꯦ. ꯃꯥꯅ ꯂꯥꯛꯄ ꯎꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯣ ꯍꯥꯏꯅꯔꯦ. ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯀꯣꯝꯕꯤꯔꯩ ꯕꯤꯃꯣꯂꯥ ꯍꯣꯏꯗ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯏ. ꯆꯥꯎꯕꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ. ꯏꯕꯨꯡꯉꯣ ꯆꯥꯎꯕ, ꯅꯪ ꯊꯦꯡꯅꯕ ꯌꯥꯝꯅ ꯐꯔꯦ. ꯅꯪ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗꯒꯤ ꯂꯨꯄꯥ 300 ꯄꯨꯈꯤꯕꯅꯤ. ꯀꯨꯏꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯊꯥꯗꯅ ꯂꯩꯔꯛꯏꯁꯦ. ꯉꯁꯤꯗꯤ ꯄꯩꯁꯥꯗꯣ ꯄꯤꯔꯛꯑꯣ, ꯏꯌꯥꯝꯕꯁꯨ ꯅꯠꯇꯦ. 이태마, ꯕꯤꯃꯣꯂꯥꯅꯗꯤ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝꯇ ꯍꯥꯏꯗꯦ. ꯅꯪ ꯅꯨꯄꯤꯅ ꯏꯃꯨꯡꯒꯤ ꯀꯩꯝꯇ ꯂꯩꯍꯧꯗꯦ. 이ꯆꯦ ꯂꯨꯄꯥ 300ꯗ ꯄꯨꯒꯦ. ꯅꯪ ꯄꯩꯁꯥ ꯐꯪꯕꯒ ꯁꯤꯡꯉꯛꯀꯦꯅ ꯍꯥꯏꯔꯝꯃꯤꯅꯦ. ꯕꯤꯃꯣꯂꯥꯁꯨ ꯇꯟꯖꯥꯁꯤꯗ ꯊꯣꯔꯛꯇꯨꯅ, ꯏꯆꯦ, ꯑꯌꯨꯛꯁꯤꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯏꯁꯤꯕꯨ ꯑꯩꯁꯨ ꯄꯩꯁꯥꯗꯣ ꯐꯪꯕꯒ ꯄꯤꯒꯦꯅ ꯇꯧꯔꯤꯅꯤ. ꯕꯤꯃꯣꯂꯥ, ꯄꯩꯁꯥꯗꯣ ꯌꯥꯝꯕꯁꯨ ꯅꯠꯇꯦ. ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯊꯥꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯏꯆꯦꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯔꯣꯏꯗꯤ ꯍꯥꯏꯕ ꯅꯠꯇꯦꯗꯅ. ꯂꯩꯇꯕꯒꯤ ꯈꯔ ꯉꯥꯏꯕꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ? ꯃꯁꯤꯗꯤ ꯍꯧꯅꯁꯥꯅꯤꯅ. ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯄ ꯑꯩꯅ ꯑꯣꯏꯅ ꯂꯥꯟꯕ ꯇꯥꯔꯤꯕ꯭ꯔꯣ? ꯆꯥꯎꯕꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ. 이태마, ꯁꯥꯎꯕꯤꯔꯅꯨ. 이태마ꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯄꯤꯔꯒꯦ. ꯍꯣꯔꯦꯟꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤ. ꯀꯣꯝꯕꯤꯔꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯎꯕ ꯕꯤꯃꯣꯂꯥꯗ ꯋꯥ ꯍꯥꯏꯔꯛꯏ. ꯕꯤꯃꯣꯂꯥ, ꯅꯪ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥꯁꯦ ꯀꯩꯗꯧꯕꯗ ꯄꯨꯔꯨꯕꯅꯣ? ꯕꯤꯃꯣꯂꯥ ꯁꯧ ꯁꯧ ꯂꯥꯎꯅ, ꯅꯪꯅꯗꯤ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯋꯥꯠꯂꯤ, ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯅ ꯀꯔꯤ ꯈꯪꯕꯒꯦ? ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯁꯨ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯤꯅꯤ. ꯑꯩꯅꯁꯨ ꯐꯅꯌꯥꯝꯅꯗꯤ ꯍꯣꯠꯅꯕꯅꯦ. ꯑꯩꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯔꯤꯁꯦ ꯅꯪꯅ? ꯌꯥꯔꯦ ꯆꯠꯄꯤꯔꯣ. ꯍꯣꯔꯦꯟꯅꯦ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯊꯝꯖꯔꯝꯃꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯃꯣꯂꯥ ꯏꯃꯨꯡꯗ ꯆꯪꯈꯤ. ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯍꯥꯏꯅꯅꯤ ꯈꯪꯗ꯭ꯔꯦ. ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯆꯥꯎꯕ ꯊꯕꯛ ꯍꯜꯂꯛꯏ. ꯕꯤꯃꯣꯂꯥ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯎꯔꯒ, ꯌꯨꯒ ꯉꯥꯎꯗꯨꯅ ꯍꯜꯂꯛꯏ ꯃꯥꯜꯂꯤꯅꯦ. ꯉꯁꯤꯗꯤ ꯈꯔ ꯊꯛꯂꯛꯑꯦ. ꯌꯥꯝꯕ ꯅꯠꯇꯦꯗ, ꯄꯦꯛ 4ꯗꯪꯅꯤ. ꯅꯈꯣꯡ ꯊꯥꯡꯕ ꯐꯥꯎ ꯊꯣꯛꯇꯈꯩ ꯂꯥꯛꯏꯕꯗꯣ ꯄꯦꯛ 4ꯗꯪꯅꯦꯕ. ꯌꯥꯔꯤꯁꯦ, ꯑꯩ ꯆꯥꯛ ꯆꯥꯔ ꯄꯣꯊꯥꯔꯒꯦ. ꯂꯥꯛꯑꯣ, ꯆꯥꯛ ꯊꯤꯔꯨ ꯂꯥꯛꯑꯣ. ꯌꯨ ꯉꯥꯎꯕ ꯅꯪꯒꯤ ꯀꯔꯤꯒꯤ ꯑꯩꯅ ꯁꯦꯕꯥ ꯇꯧꯗꯣꯏꯕ? ꯅꯈꯨꯠ ꯄꯥꯜꯂꯤꯗꯣ ꯊꯤꯔꯒ ꯆꯥꯕ ꯌꯥꯗ꯭ꯔꯣ? ꯑꯩꯕꯨ ꯅꯍꯥꯟꯈꯩ ꯊꯛꯄ꯭ꯔꯣ? ꯅꯣꯡ ꯐꯥꯗꯣꯛ ꯊꯛꯄꯁꯤꯗ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯊꯛꯄꯒꯤ ꯃꯑꯣꯡꯗꯒ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯣꯡ ꯐꯥꯗꯣꯛ ꯑꯣꯏꯒꯦꯔꯥ ꯅꯨꯡꯇꯤꯒꯤ ꯑꯣꯏꯒꯦꯔꯥ ꯊꯛꯇꯤ ꯊꯛꯂꯛꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯑꯩ ꯆꯥꯛ ꯆꯥꯒꯦ. ꯆꯥꯛ ꯊꯤꯔꯨ ꯂꯥꯛꯑꯣ. ꯑꯣ, ꯑꯩꯁꯨ ꯅꯪꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦꯀꯣ. ꯅꯈꯨꯠ ꯄꯥꯜꯂꯤꯗꯣ ꯊꯤꯔꯒ ꯆꯥꯔꯣ. ꯆꯥꯎꯕ ꯍꯟꯗꯛꯇꯤ ꯁꯥꯎꯔꯛꯇꯨꯅ ꯕꯤꯃꯣꯂꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯏ. ꯕꯤꯃꯣꯂꯥ ꯑꯗꯨꯝꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯅꯕ ꯀꯣꯏꯂꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ. ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯃꯃꯥ ꯃꯄꯥ ꯈꯠꯅꯕꯗꯨꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ. ꯕꯤꯃꯣꯂꯥꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ. ꯃꯥꯅ ꯂꯥꯎꯕ ꯇꯥꯔꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕꯁꯤꯡꯗꯨ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯥꯅ ꯌꯨ ꯊꯛꯑꯒ ꯏꯃꯨꯡꯁꯤꯗ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯇꯧꯔꯤꯅꯦ. ꯑꯩꯅ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯍꯥꯏꯔꯨꯕꯒꯤ ꯑꯩꯕꯨ ꯐꯨꯔꯤꯕꯅꯦ. ꯆꯥꯎꯕ ꯉꯁꯤꯗꯤ ꯌꯨ ꯉꯥꯎꯈꯤꯕꯅ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ. ꯂꯥꯛꯏꯕ ꯃꯤꯌꯥꯝꯗꯨꯁꯨ ꯆꯥꯎꯕꯗ ꯑꯣꯏꯅ ꯆꯩꯕꯤꯔꯝꯗꯨꯅ ꯆꯠꯈꯤ. ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈꯤ. ꯆꯥꯎꯕ ꯑꯃꯗꯤ ꯃꯅꯤ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ. ꯇꯥ ꯆꯥꯎꯕ, ꯏꯅꯦ ꯇꯣꯝꯕꯤꯗꯒꯤ ꯀꯣꯡꯀ꯭ꯋꯥ ꯈꯤꯇ ꯂꯩꯈꯤꯁꯦ. ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯕꯗ ꯆꯥꯅꯕ. ꯍꯣꯏ, ꯂꯩꯔꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯒꯤ ꯗꯨꯀꯥꯟꯗ ꯆꯪꯂꯛꯏ. ꯑꯣ ꯏꯅꯦ, ꯀꯣꯡꯀ꯭ꯋꯥ ꯂꯨꯄꯥ 50ꯗ ꯄꯤꯕꯤꯔꯛꯑꯣ. ꯀ꯭ꯋꯥ ꯇꯝꯅ ꯇꯝꯅ ꯇꯣꯝꯕꯤꯅ, ꯏꯕꯨꯡꯉꯣ ꯆꯥꯎꯕ, ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯌꯨꯝꯗꯒ ꯂꯩꯇꯕ꯭ꯔꯣ? ꯂꯩꯌꯦ ꯏꯅꯦ, ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯗꯒꯤ ꯄꯣꯠ ꯁꯣꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤꯐꯥꯎ ꯃꯁꯛ ꯎꯒꯦ ꯐꯪꯗ꯭ꯔꯦ. ꯗꯨꯀꯥꯟꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕꯁꯨ ꯅꯠꯇꯦ. ꯅꯪ ꯂꯥꯛꯏꯀꯥꯟꯁꯤꯗ ꯄꯩꯁꯥꯗꯣ ꯌꯥꯎꯔꯗꯤ ꯄꯤꯔꯝꯃꯣ. ꯂꯨꯄꯥ ꯀꯌꯥꯅꯣ ꯏꯅꯦ? ꯂꯨꯄꯥ 200ꯅꯦ. ꯏꯅꯦ, ꯑꯩꯉꯣꯟꯗ ꯂꯨꯄꯥ 100ꯗꯤ ꯌꯥꯎꯔꯤ. ꯁꯤ ꯍꯥꯟꯅ ꯂꯧꯍꯧꯔꯣ. ꯄꯩꯁꯥ ꯑꯗꯨ ꯂꯧꯗꯨꯅ ꯇꯣꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ. ꯏꯕꯨꯡꯉꯣ ꯆꯥꯎꯕ,
ꯅꯪꯁꯨ ꯊꯕꯛꯁꯨ ꯅꯣꯝꯗꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯐꯪꯂꯝꯒꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯄꯩꯁꯥ ꯈꯔ ꯂꯩꯔꯒ ꯏꯃꯨꯡꯒꯤ ꯀꯔꯤ ꯂꯩꯁꯤꯟꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ ꯃꯆꯥꯅ ꯂꯨꯄꯥ 50 ꯄꯤꯕ ꯑꯆꯥꯄꯣꯠ ꯂꯩꯌꯨ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯂꯩ ꯈꯤꯇ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯗꯦ ꯏꯅꯦꯅ ꯅꯣꯏꯗ ꯌꯦꯡꯁꯤꯟꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯏꯅꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯁꯦꯁꯦ ꯅꯣꯏꯒꯤ ꯀꯣꯡꯀ꯭ꯋꯥ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯥꯛꯄ ꯍꯧꯏ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗꯁꯨ ꯗꯥꯊꯣꯠ ꯌꯥꯝꯅ ꯁꯥꯎꯅ ꯆꯥꯎꯕꯕꯨ ꯀꯧꯔꯛꯏ ꯆꯥꯎꯕ ꯅꯪ ꯅꯨꯄꯤ ꯂꯩꯍꯧꯕ꯭ꯔꯣ ꯂꯩꯍꯧꯕꯅꯤ ꯏꯗꯣꯝꯆꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪ ꯅꯨꯄꯤꯅ ꯑꯩꯒꯤ ꯃꯔꯨꯞ ꯍꯨꯟꯖꯅꯕ ꯊꯝꯕ ꯁꯦꯟꯗꯣ ꯅꯣꯡ ꯅꯤꯅꯤꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯊꯥ ꯑꯃ ꯍꯦꯜꯂꯕꯁꯤ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦꯅꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯁꯤꯜꯂꯨꯔꯤꯁꯤꯕꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ ꯅꯪꯅ ꯍꯣꯔꯦꯟ ꯈꯔ ꯍꯥꯏꯌꯨ ꯄꯩꯁꯥꯗꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯊꯝꯂꯝꯃꯣ ꯍꯥꯏꯌꯨ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯆꯤꯟꯗ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯈꯤ ꯃꯅꯤ ꯆꯥꯎꯕꯗ ꯇꯥ ꯆꯥꯎꯕ ꯑꯩꯁꯨ ꯅꯪ ꯏꯀꯥꯏꯅꯦꯅ ꯍꯥꯏꯗꯕꯩ ꯋꯥꯅꯤ ꯅꯍꯥꯟ ꯑꯩꯈꯣꯏꯗꯁꯨ ꯇꯥ ꯆꯥꯎꯕꯩ ꯅꯨꯄꯤꯗꯣ ꯐꯅꯦꯛ ꯌꯣꯟꯒꯦꯅ ꯂꯥꯛꯑꯝꯃꯤ ꯍꯥꯏꯌꯦ ꯑꯩꯅ ꯇꯥ ꯆꯥꯎꯕꯅ ꯏꯀꯥꯏꯈꯤꯅꯦꯅ ꯍꯥꯏꯗꯕꯅꯤ ꯃꯅꯤ ꯑꯩꯒꯤ ꯌꯨꯝꯕꯥꯟꯁꯤ ꯁꯣꯏꯔꯦ ꯇꯥ ꯆꯥꯎꯕꯁꯨ ꯄꯩꯁꯥ ꯊꯣꯛꯇꯕ ꯅꯠꯇꯦ ꯏꯇꯩꯃꯅ ꯃꯤ ꯈꯨꯗꯤꯡ ꯄꯩꯁꯥ ꯄꯨꯁꯤꯜꯂꯤꯁꯤꯕꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯕꯛ ꯑꯗꯨ ꯆꯠꯂꯤ ꯆꯥꯎꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯤꯅ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯄꯁꯤꯗ ꯌꯨꯝꯗꯒ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯃꯤꯒꯤ ꯄꯩꯁꯥꯕꯨ ꯁꯤꯡꯒꯗ꯭ꯔꯥ ꯏꯃꯨꯡꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯆꯥꯎꯕ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯕꯤꯃꯣꯂꯥꯗꯤ ꯀꯔꯤ ꯑꯃꯠꯇ ꯊꯋꯥ ꯁꯥꯗꯦ ꯕꯤꯃꯣꯂꯥ ꯉꯁꯤꯁꯨ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯄ ꯇꯥꯊꯣꯠꯀ ꯈꯠꯅꯔꯤ ꯏꯗꯣꯝꯆꯥꯒꯤ ꯄꯩꯁꯥꯗꯣ ꯂꯩꯇ꯭ꯔꯒ ꯑꯩ ꯀꯗꯥꯏꯗꯒꯤ ꯂꯧꯔꯒ ꯄꯤꯔꯛꯑꯣ ꯍꯥꯏꯔꯤꯅꯣ ꯂꯧꯔꯝꯗꯥꯏꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯋꯥꯒꯁꯦ ꯂꯩ ꯀꯣꯟ ꯀꯣꯟꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯍꯧꯖꯤꯛ ꯆꯔꯣꯏꯗꯨ ꯃꯉꯥꯏꯔꯦꯅꯦ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯄꯨꯊꯣꯔꯛꯎ ꯑꯩ ꯆꯠꯂꯒꯦ ꯅꯣꯏꯒꯤ ꯅꯌꯨꯝꯁꯤꯗꯒ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯇꯜꯂꯤ ꯃꯣꯠꯂꯤꯕ ꯈꯨꯃꯣꯠꯁꯤꯒ ꯃꯣꯠꯅꯤꯡꯂꯒ ꯃꯣꯠꯀꯅꯤ ꯃꯣꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯏꯆꯦ ꯀꯩꯅ ꯊꯧꯔꯛꯏꯒꯦ ꯑꯩꯒꯤ ꯏꯊꯧ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯕꯤꯔꯛꯑꯣ ꯑꯩ ꯆꯠꯆꯔꯒꯦ ꯑꯁꯨꯝꯅ ꯃꯄꯥꯟꯗ ꯂꯥꯎꯅꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯆꯥꯎꯕ ꯊꯣꯔꯛꯇꯨꯅ ꯏꯗꯣꯝꯆꯥꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯍꯌꯦꯡꯁꯦ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯆꯥꯎꯕ ꯍꯌꯦꯡ ꯁꯣꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯉꯁꯤꯒꯤꯗꯤ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯏꯗꯣꯝꯆꯥ ꯆꯠꯂꯒꯦ ꯇꯥꯊꯣꯠ ꯃꯃꯤꯠꯇꯨ ꯕꯤꯃꯣꯂꯥꯗ ꯄꯩꯅ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤ ꯃꯤꯒꯤ ꯃꯌꯨꯝꯁꯦ ꯂꯥꯛꯑꯒ ꯃꯣꯠꯂꯤꯒ ꯈꯣꯠꯂꯤꯒꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯆꯥꯎꯕ ꯌꯥꯝ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯐꯨꯔꯤ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯁꯨ ꯑꯃꯠꯇ ꯆꯪꯂꯛꯇꯦ ꯈꯔ ꯐꯨꯖꯁꯅꯨ ꯀꯥ ꯑꯃꯗꯤ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯀ꯭ꯋꯥ ꯆꯥꯅꯕ ꯑꯃꯗꯤ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯨꯕ ꯄꯩꯁꯥꯁꯤꯡꯗꯨꯅ ꯉꯁꯤꯗꯤ ꯂꯝꯕꯤꯗ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯄꯩꯁꯥ ꯊꯣꯔꯛꯄ ꯃꯌꯥꯝ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡ ꯐꯥꯎꯕꯗ ꯑꯐꯕ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯦꯗꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤ ꯅꯪꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯃꯧ ꯑꯃ ꯑꯣꯏꯔꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯊꯧ ꯇꯧ ꯏꯃꯨꯡ ꯃꯥꯡꯒꯣꯜꯒꯁꯦ ꯇꯔꯨ ꯇꯅꯥꯟ ꯊꯝꯃꯨ ꯅꯆꯤꯟꯗ ꯀꯟꯒꯅꯨ ꯈꯪꯉꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯃꯣꯂꯥꯕꯨ ꯐꯨꯔꯤ ꯐꯨꯔꯤꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯑꯩ ꯅꯥꯕꯗ ꯁꯤꯗꯣꯔꯦ ꯉꯁꯤꯗꯒꯤ ꯑꯩ ꯋꯥꯈꯜ ꯇꯥꯔꯒꯦꯕ ꯁꯦ ꯐꯨꯔꯤꯁꯦ ꯑꯝꯇ ꯂꯦꯞꯄꯣ ꯀꯩꯗꯧꯔꯒꯦ ꯐꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯒꯤ ꯂꯝꯆꯠ ꯁꯦꯝꯗꯣꯛꯇ꯭ꯔꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯨꯔꯛꯈꯤꯒꯅꯤ ꯈꯪꯉꯨ ꯕꯤꯃꯣꯂꯥ ꯅꯨꯃꯤꯠꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯥꯅ ꯏꯃꯨꯡ ꯑꯗꯨ ꯐꯖꯅ ꯄꯨꯔꯤ ꯃꯤꯒꯤ ꯍꯥꯟꯅ ꯄꯨꯁꯤꯜꯂꯝꯕ ꯁꯦꯜ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯅ ꯁꯤꯡꯈꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯌꯨꯝꯕꯥꯜ ꯑꯁꯤ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯄꯁꯤꯗ ꯍꯔꯥꯎꯖꯩ